Anglo Manipuri Wada Ahan Basokna Kiva Thawal Athokpam Gilanfamda Thawaina Pontha Pikrava Sanakia Yaskul Lakpa Major General Loinana Macha Ibungo Sengoi Shana Amasung Sakhang Haudraba Lanmi Singi Mafamda Haikat Laikatamduna Ikai Kumnaba Utkre Mahatma Gandhi na leipagasi ningkha tambagi khongjang amoina chatkiba Dandi March pu ningsingbo oina Indiana ningkha tamba chahi 63 subaga mari leinana Assam Rifles sinduna Tamenglong District Headquarters ta kilometer 5 gi oiba wakaton pangthokre Russian President Vladimir Putin amukhana Russia gi President oinanaba lona assign tawkre lo adu ngarang Russia gi legal information gi official internet portal da thagalakhi anauba lo asida mioi amana President oibigi masing akaknaba lehankidre Malim gyoina COVID-19 positive oiba missing crore tara humdoi lakh tara taret lising tara manga ka chatruk humputra mathoi shukre laina asina maram oiduna leikidaba missing na lakh kungani lising humpuga supna marifutara nithoi shukre India gyoina hojik fawbada positive oiba mioi crore ama lakh kun manga lising marifu mapan ga humputaret sukre amadi laikanaba ngamdana COVID-19 na maram oiduna leikidaba na mioi lakh ama lising humpu manga ga chama supna ama sukre